ꯑꯩ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯔꯝꯃꯦ ꯑꯩ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗ ꯈꯣꯏꯔꯝꯃꯁꯨ ꯑꯩꯅꯅꯦ ꯀꯩꯅꯣ ꯑꯣꯏꯗꯕꯅꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯔꯝꯃꯦ ꯃꯪꯒꯣꯜꯁꯨ ꯐꯖꯅ ꯄꯤꯕꯤꯔꯛꯑꯦ ꯏꯃꯥꯅ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯕꯤꯔꯣꯏꯃ ꯆꯥꯟꯕꯤꯌꯨ ꯆꯥꯟꯕꯤꯌꯨ ꯑꯐꯕꯇ ꯑꯣꯏꯖꯔꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜꯅꯦ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯑꯃꯨꯛꯀ ꯂꯣꯏ ꯂꯨꯝꯁꯟꯕꯤꯈ꯭ꯔꯦ ꯏꯔꯣꯝꯕ ꯊꯥꯡꯒꯠꯂꯦ ꯏꯔꯣꯝꯕꯁꯦ ꯀꯩꯅꯣꯅꯦ ꯌꯦꯟꯗꯦꯝꯅꯦ ꯁꯦꯕꯣꯠꯅꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤꯅꯦ ꯀꯩꯀꯩ ꯍꯥꯞꯅꯤ ꯍꯥꯞꯄꯒꯨꯝꯁꯤꯀꯣ ꯌꯥꯗ꯭ꯔꯥ ꯆꯋꯥꯏ ꯍꯥꯞꯁꯤꯔꯥ ꯍꯥꯞꯄꯒꯨꯝꯁꯦ ꯈꯤꯇꯪ ꯂꯣꯜꯂꯁꯦ ꯈꯤꯇꯪ ꯍꯥꯞꯁꯤꯔꯥ ꯇꯧꯔꯒ ꯏꯀꯥꯏꯊꯕꯤ ꯊꯥꯡꯖꯤꯡꯁꯤꯅ ꯍꯣꯔꯦꯟ ꯀꯣꯠꯅꯕꯒꯤ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯃ ꯆꯋꯥꯏ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯏꯔꯣꯝꯕꯁꯦ ꯑꯩ ꯆꯋꯥꯏ ꯍꯥꯞꯆꯔꯦ ꯉꯥꯗꯤ ꯍꯣꯔꯦꯟ ꯔꯧ ꯑꯇꯥꯎꯕ ꯍꯥꯞꯀꯗ꯭ꯔꯥ ꯑꯩ ꯉꯃꯨ ꯀꯩꯅꯣ ꯍꯥꯞꯀꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯊꯥꯡꯖꯤꯡꯁꯦ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯁꯣꯏꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯋꯥꯏ ꯊꯔꯥꯛ ꯃꯈꯨꯠ ꯆꯥꯕꯤꯅꯦ ꯐꯖꯩ ꯌꯥꯝꯅ ꯏꯀꯥꯏꯊꯕꯤ ꯇꯣꯝꯕꯤ ꯆꯥꯎꯕ ꯁꯔꯦꯡꯅꯦ ꯁꯤꯅ ꯔꯧꯅ ꯁꯤ ꯂꯩꯔꯦ ꯇꯣꯝꯕꯤ ꯔꯧ ꯆꯥꯝꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯀꯥꯎ ꯌꯥꯄꯣꯟꯇꯦꯗ ꯇꯣꯝꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯅꯠꯇ꯭ꯔꯥ ꯔꯧ ꯃꯔꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯅꯦ ꯍꯥꯄꯛꯄ꯭ꯔꯥ ꯍꯥꯄꯛꯇꯕ꯭ꯔꯥ ꯔꯧ ꯃꯔꯨ ꯏꯔꯣꯝꯕꯒꯤ ꯏꯀꯥꯏꯊꯕꯤꯁꯨ ꯍꯥꯞꯄꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯉꯥ ꯇꯥꯎꯔꯒꯦ ꯇꯥꯎꯕ ꯍꯧꯔꯒꯦ ꯑꯍꯨꯝꯗꯪ ꯇꯥꯎꯔꯒꯦ ꯇꯣꯝꯅ ꯑꯩꯈꯣꯏ ꯂꯐꯨ ꯃꯍꯤꯁꯤꯅꯅꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯇꯥꯎꯕ ꯃꯍꯤ ꯁꯤꯅꯦꯕ ꯑꯗꯩ ꯃꯪꯒꯟ ꯀꯥꯡꯇꯛꯀꯤ ꯃꯍꯤ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯍꯥꯎꯅꯕꯒꯤ ꯋꯥꯅꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯈꯖꯤꯡ ꯕꯣꯔꯥ ꯑꯁꯤ ꯂꯐꯨ ꯃꯍꯤ ꯇꯧꯔꯒꯀꯣ ꯑꯗꯨꯁꯨ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯂꯩꯔꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯗꯩ ꯃꯔꯣꯏ ꯃꯔꯥꯡ ꯁꯤꯡ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯇꯦꯖꯄꯇꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯩ ꯐꯗꯤꯒꯣꯝ ꯍꯔꯤꯕꯣꯞ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯔꯦꯡꯒꯤꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯂꯩꯔꯦ ꯊꯥꯡꯖꯤꯡ ꯈꯣꯛꯇ꯭ꯔꯤꯀꯣ ꯊꯥꯡꯖꯤꯡꯁꯦ ꯐꯖꯩ ꯂꯣꯏ ꯍꯦꯛ ꯐꯪꯈ꯭ꯔꯕ ꯐꯖꯔꯦ ꯉꯥ ꯇꯥꯎꯕ ꯐꯖꯔꯦ ꯑꯁꯤ ꯆꯥꯕ ꯌꯥꯎꯔꯛꯑꯗꯕꯅꯦ ꯕꯣꯝꯕꯦꯗꯗꯤ ꯃꯤ ꯆꯥꯝꯃꯒ ꯄꯤꯖꯔꯤ ꯄꯣꯠꯅꯤ ꯃꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯧꯖꯔꯤꯁꯤ ꯇꯥꯟꯖꯄꯣꯠꯅꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤꯗꯤ ꯃꯣꯏꯅ ꯐꯝꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ
Thongba hidue. Kanano? Oh, lao Victor lao. Ayun kumura. lấy cha por đấy sao có lấy cha por đấy nên hay mà cây nó nắng cái por được bắt đầu por được lực trên cây kia nó tôm bí bút khá lỗ à chân đi nghe à tôi nè chị cái tay nó lấy chả lấy xe tu asi xe thằng ta bia rồi ăn ra lại nè lại saksa đâu có mi lại America cái material cái mukbang đâu tôi nè mà nằm dia yêu đấy mà nằm nung sibra cũng sim đi xây kia nè ai đâu cùng tôi nè đâu cùng quá không rồi cái Jira kaksare Ispata Carbonara Free. Kuyi kanu se rong se ai thong jang thong kar bane to makan ni ko khamen sin se ko grind taw raga ha pa ma digi khamen sin se tukna soi ba ma adagi ai sidi masung ahum di thoe masidi masung ani nang phokre makan ne dum thong kar ke maya amika gi mathel bunu si na like taw bio share taw bio subscribe to video comment yang video ko maya masidi mukbang to toi ni mukbang to hum ni masidi ready 1 2 3 moroka itu lagi buka saja ini aku dah tengah saya lapu aput pada abui mahi punya ba ini mahal Malay tak sahih ke Sungguh macam chicken ambil apa kena se ribop se sekat hasil lagi juga mari marang se kat hasil lagi sakal aja lagi hingga hitung hingga Isang sa ngau kita hasil deh. Ini sore. Thongba Jose, okay. Koigi na Hawaii di Thailand di mitai koigi mitai koina thongam di yot ke khang jini ko. Jagandi chakula pon te na makan je sum to pa do je mu
ꯌꯣꯠꯀꯤ ꯈꯥꯡꯁꯦ ꯑꯃꯨꯛ ꯀꯟꯅ ꯆꯅꯈꯠꯂꯦ ꯑꯗꯣ ꯆꯅꯈꯠꯂꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯌꯣꯠꯀꯤ ꯈꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯑꯗꯨꯝ ꯊꯥꯛꯑꯦ ꯑꯩ ꯏꯔꯣꯟꯖꯔꯒꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯈꯣꯟꯁꯤꯗꯤ ꯈꯔ ꯇꯥꯕꯤ ꯇꯥꯔꯦ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤꯅ ꯃꯍꯤꯗꯤ ꯍꯥꯞꯇ꯭ꯔꯕ ꯌꯥꯔꯅꯤ ꯉꯁꯥꯏ ꯐꯨꯠꯄꯩ ꯃꯍꯤꯗꯣ ꯑꯗꯨꯅ ꯌꯥꯔꯅꯤꯕ ꯑꯗꯨꯃꯥꯏꯅ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯤꯒꯤ ꯃꯆꯨꯝꯒꯁꯤ ꯁꯦ ꯐꯒꯖꯥꯠ ꯑꯗꯨꯗꯤ ꯐꯖꯩꯍꯦ ꯑꯩ ꯂꯣꯏꯔꯦ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯑꯩ ꯊꯥꯎ ꯊꯥꯡꯒꯠꯆꯔꯦ ꯑꯗꯣ ꯑꯩ ꯈꯥꯡꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯈ꯭ꯔꯦꯕꯀꯣ ꯁꯔꯦꯡꯗꯣ ꯈꯥꯡ ꯌꯥꯝ ꯆꯤꯟꯅ ꯊꯣꯡꯕꯗꯤ ꯉꯁꯤꯗꯤ ꯁꯔꯦꯡ ꯊꯣꯡꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯊꯣꯡꯖꯕ ꯍꯧꯖꯔꯛꯑꯒꯦ 2 3 ꯃꯔꯣꯏ ꯃꯔꯥꯡ ꯁꯔꯦꯡ ꯊꯣꯡꯕꯒꯤꯅꯦ ꯁꯤꯅ ꯁꯣꯛꯀꯤ ꯁꯔꯦꯡ ꯊꯣꯡꯕꯗꯤ ꯁꯣꯛ ꯇꯧꯗꯣꯏꯅꯦ ꯉꯁꯤꯗꯤ ꯁꯔꯦꯡ ꯊꯣꯡꯖꯔꯛꯀꯦ ꯉꯥꯔꯤ ꯌꯩꯅꯕ ꯑꯩ ꯍꯧꯖꯔꯒꯦ ꯖꯤꯔꯥ ꯍꯥꯞꯆꯔꯦ ꯈꯥꯡꯗꯤ ꯈꯔꯗꯤ ꯆꯥꯎꯔꯦꯀꯣ ꯃꯌꯥꯝ ꯊꯣꯡꯅꯕꯁꯤꯗꯅꯨꯀꯣ ꯀꯩꯅꯣ ꯇꯧꯔꯕ ꯃꯆꯨꯝꯗꯤ ꯐꯖꯔꯦ ꯃꯔꯣꯏ ꯃꯔꯥꯡ ꯉꯥꯔꯤ ꯈꯔ ꯉꯧꯖꯒꯦꯀꯣ ꯁꯔꯦꯡꯅꯤꯅ ꯍꯤꯡꯃꯦꯊꯤ ꯑꯩ ꯁꯔꯦꯡꯁꯤ ꯊꯛꯆꯔꯒꯦ ꯁꯔꯦꯡ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯔꯦꯡꯗꯤ ꯌꯥꯝ ꯑꯣꯠꯄ ꯌꯥꯗꯦꯀꯣ ꯃꯩꯁꯨ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯈꯥꯡꯁꯤꯗꯤ ꯈꯤꯇꯪ ꯆꯥꯎꯔꯦꯕꯀꯣ ꯑꯗꯣ ꯈꯥꯡꯁꯦ ꯄꯤꯛꯃꯜꯂꯁꯨ ꯑꯃꯨꯛ ꯁꯔꯦꯡꯅꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕ ꯌꯥꯝ ꯑꯣꯠꯄꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯦꯀꯣ ꯃꯩꯁꯦ ꯂꯤꯔꯤ ꯊꯥꯔꯒ ꯑꯗ ꯈꯥꯡꯁꯦ ꯐꯔꯛꯁꯦ ꯁꯤꯅ ꯑꯃꯨꯛ ꯆꯥꯎꯃꯜꯂꯕ ꯑꯗꯩ ꯆꯥꯎꯃꯟꯕꯁꯤꯗ ꯊꯣꯡꯕꯁꯤꯅ ꯑꯃꯨꯛ ꯐꯔꯗꯧꯕ ꯑꯗꯨꯅ ꯁꯤ ꯃꯍꯤꯁꯦ ꯀꯪꯁꯟꯐꯥꯎ ꯉꯧꯗꯣꯏꯅꯦ ꯁꯔꯦꯡꯗꯤ ꯑꯗꯨꯒ ꯁꯔꯦꯡꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯑꯣꯠꯄ ꯑꯃꯨꯛ ꯌꯥꯔꯣꯏꯕ
ꯌꯥꯝ ꯑꯣꯠꯂꯒꯗꯤ ꯑꯃꯨꯛ ꯌꯥꯝ ꯇꯣꯏꯗꯅ ꯑꯇꯣꯏꯕ ꯁꯔꯦꯡ ꯑꯗꯨꯝ ꯑꯣꯟꯈꯤꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯍꯤ ꯑꯩ ꯃꯆꯨꯒ ꯃꯣꯔꯣꯛꯀꯗꯣ ꯈꯔ ꯊꯥꯛꯀꯦ ꯑꯗꯣ ꯃꯆꯨꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯦꯀꯣ ꯃꯅꯝꯗꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯥꯡ ꯑꯃꯨꯕꯒꯁꯦ ꯑꯗꯨꯝ ꯑꯣꯔꯗꯔꯒ ꯇꯧꯅꯔꯦꯀꯣ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯩ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯃꯍꯤꯗ ꯑꯁꯥꯕꯅ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯔꯛꯑꯦ ꯍꯥꯞꯈꯤꯁꯦ ꯁꯧꯒꯠꯂꯒꯀꯣ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩ ꯊꯨꯝ ꯊꯥꯛꯆꯤꯟꯖꯔꯒꯦ ꯊꯨꯝ ꯊꯥꯛꯑꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯅꯤ ꯋꯥꯠꯇꯤ ꯋꯥꯠꯂꯤꯀꯣ ꯌꯥꯝꯅ ꯍꯔꯤꯕꯣꯞꯁꯦ ꯍꯥꯞꯆꯤꯟꯕꯤꯌꯣ ꯍꯔꯤꯕꯣꯞ ꯃꯣꯔꯣꯛ ꯇꯦꯛꯄ ꯑꯩ ꯁꯣꯛ ꯇꯧꯖꯔꯒꯦ ꯇꯧꯕ ꯌꯥꯔꯅꯤ ꯊꯣꯡꯅꯕ ꯁꯔꯦꯡ ꯁꯣꯛ ꯇꯧꯖꯔꯒꯦ ꯍꯥꯞꯀꯦ ꯃꯅꯨꯡꯗ ꯅꯨꯡꯁꯤꯃꯥꯅꯀꯣ ꯀꯣꯠꯂ ꯍꯩꯔꯒꯦ ꯑꯩ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯃꯦꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯅ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯃꯊꯪ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯑꯣ ꯁꯣꯏꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯑꯃꯦꯀꯥꯒꯤ ꯃꯊꯦꯜꯒꯤ ꯉꯁꯤꯒꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯎꯠꯂꯨ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯕ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ ꯆꯥꯗꯣꯏꯁꯦ ꯑꯩꯅ ꯊꯣꯡꯉꯒꯅꯦ ꯄꯤꯖꯗꯣꯏꯕ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯦꯕ ꯁꯤ ꯌꯦꯡꯉꯣ ꯗꯁꯀꯨꯁ ꯆꯝꯐꯨꯠ ꯑꯇꯥꯎꯕ ꯊꯣꯡꯕ ꯄꯥꯟ ꯏꯔꯣꯟꯕ ꯇꯣ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯒꯤ ꯀꯣꯠꯅꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯃꯇꯝꯒꯤ ꯂꯣꯏ ꯁꯨꯔꯦ ꯁꯤꯅ ꯌꯨꯝꯗꯒꯤ ꯍꯦꯛꯆꯕꯅꯦ ꯃꯌꯥꯡꯇꯣꯟꯁꯨ
loi haksabane wangkhaidagi heklaiba akhoi chena puraiba maigi hingon garden yam laiye dugi sina iromba sina sareng thongba mayam hauzarage ko mayam sahalage mayam comment fazaba zaba pibira uko nungsi ba comment pibira uko sabiyo kali matingi chance kasi di cara si yan hapsiya ilumba kita pagpapangan asyam hau de male masa kasi ang kasi ilumba kasi yang ko luko okay kay tadi kasi tingnan mo kasi yam yang ko salu sinta ini yang kotor ini kada hana lo mo lawro si mi haram ni nasi baru sih semua apa horo gitu ya sampai kami matiin sih dia mấy đà đấy đi có một sao cái không sao học với không học hỏi là hỏi em sẽ đi gì học là em hỏi hỏi kem sa bio mereka sih di tôi nó thùng ở cái này em bị ra bio em xin với ban nhau cầu gì cái em bị dâu ra năm là gì cái gì cả tôi câu bị đã kìa con bị rồi ban nhỉ nấm lạc giờ kia em hầu em thì luôn mà gì xem hầu ấy à hai video đó nào anh mấy cái anh trên cái một tiền sao bác sĩ này cô em hỏi về là mấy cái mà trên bên em làm được xuống like the view share the view mấy cái bộ kuning không có cái gì comment yang phi ra nào negative hết rồi positive hết à em hỏi thêm một em hỏi mấy cái mà thêm xe mấy em nè like share to view subscribe to view mấy cái bộ kuning không có view mấy em na em hỏi ra nè cái mắt thiên dương ông tôi giàu rồi bà yam hào rồi mà này hào ra hỏi slow đấy wow gì đi tiếng ông tôi giàu rồi xin đây ông tôi giàu rồi ông đồng cái giàu nó xa rồi mà yam cùng ôm giống nó ra được rồi và dẫn xa rồi hỏi đấy mẹ cái mắt thiên của nung xịt nó like tàu view share tàu view subscribe tàu view cô à đó mẹ em nè chabo pio do koi de kitang sabo khop se kitang wa do ma le bon pase kai gino habda ka suma yamna yang ning da ba ma dum po kane ba khoina za ba sida ado kit nam da bani na ado suma yam yeng biu ko nung si biduna like to biu ko kau bi gano comment yam pe biro o nung si ba comment apa ba comment yam pe biro o mayam bo me kana kurum jari